Nangi channel dong kayak apa aja? Hello everyone, मैं आपसे राजीव के पार्लर ने sini nanti warna aja kayak mau pro sini nggak mau pro nggak nggak kayak mau pro tau lah sih aku mau kangen deh tuh ಮತ್ತೆ ಏ ಹಾನ ನಿಮ್ಮನ್ನು ಬಿಡಿಸ್ತೆ ಮೇಲೆ ರಮ್ಯ ಐದವೇ ಇವು para cuma ibarat gitu. warna jangan sih orang ini tuh biru rumah mau mentang gini. 6.4. Tahu nih? Oh. 6.4, 10K, 51K, 16K. हमारा तो 1K करा, 1K करा, 2K करा, 1.5 करा, 2. Jangan tahu lah ya. Oh, stage yang nuai mai kita kan. Lantar pokoknya. Taruh. Pernah sampai mau? Chalo ya. Ih, si phone ada nih. Sampai apa ya? Nanti kalau dulu belum kan? Kamu tuh nggak tahu dong. Kalau ini lagi juga. Coba saya bulan dulu. Ini ada siapa yang mau kita lah. Ada lah.
Nomor enggak. Kalau itu dia, itu boleh dia nih. Nanti itu pengaruh. Nah, itu lagi. ठीक है Bukan ya, jangan dulu ya bisa. Kacau lah. रंजन सिन्हा का जनो तलादा राजीव की पार्लर द थाना मनाक्ता ललागी रंजन सिन्हा से कोई कुछ ना आगे दाग लो ए
มีลิกเทอร์เลยพันจำในรำมันนี่เหรอจ๊ะฮะรอมีแหมมรอจังหวะโอโปกิเลโนเทนStain situ covered atau gimana? Ini sih covered sudah nyawa. Realme 9 Pro gitu yang paling oke. Ini iPhone ki mang ini ada. iPhone dia ya udah. iPhone-nya paling kan Si mau baca jam nungai ya? Vivo lah kan ya. Nokia ada lagi Samsung juga tang masih tahu apa nih apa. Ayam cango mitri ketengah hari kerajaan cango. Kerajaan singa lady bo cakra bo. Si tripod ang kagat fungal. Tripod ka mo kay Noah. Juga na ito dulu. Jing ito, minhan ba niya? Kapag ito, yung live ka na lupa. Ito video. Mukbang di kan biya mo may sawit mo ba? Aduh di sini ini sini ada. Di rumah mo ba di pra? Ini sih. Ni naga samdaga sumai seba tau ta lei yo sen nong di noi. Ai ho jita rajin na khara tau be mo do. Ko lu thok su ba do kyam noi. Ko pa yung ini ang panila. Jadi ahli banding itu sebenarnya Ngasi de ho ba da da. Mai na da tau ada di mai market pura oi he da na. Ada lai na pe. Lala itu kana te lala bestu lagi. Ko lala ko cengin da ne ha ba. Ya video se pokhai bra na tra clear oi bra. Ki tu wa budi ne ba iya ba ha ba. Ki ne ma su lai ne ma lai mi su da lai tu ram ne ba. Mayang customer wa de ba ku ada na mai te ma ne da na. Lala da wo la ga di mayang mai te loi pun na no oi da na. Si ga la de mun te ko din da. lu juga yang tahu. Mana ya? Ini sudah mau. Ini sih akan di nama gerakan ini. Jadi dia ini sih dia mana jadi yang pindah.
mana nak itu kan itu tuh oh maaf itu kenapa nugi kemarin sih dulu mau tuh udah ngomongin tuh Ini cie kan lagi juga lagi aku kok aku nggak itu enggak memang itu iya aku nggak lagi enggak tuh Mau buat? mau balik Hah? baker di dalam हेयर स्टेक क्या लोगे Hah? हेयर स्टेक क्या लोगे Jadi sambal ini nah, ani ada di pak ani bercari pak deh. Ini bercari pak. Mai ali pa lising ani ka jani pan hawi ai nangi samdo de lising ahum changani kanan
ने रामा ने हामा राम सादी है भाई दो दिन खाने Nói rằng mình được Hả? nói rằng mình được 20 minutes 15 minutes और सुधा किधर हो गयाนี่क्या है जीมีเจียงมากับไม้ข้างด้วยเนาะมีแก้มเจียงกับไม้ข้างด้วยเนาะ cái cái đấy lấy đi là được อันนี้ก็สมัยนั้น เขาก็แล้วก็จะมีไอ้ที่มันเร็ว นั่นก็เธอกินอะไรกัน các bạn thấy chỉ có một hộp đen nó có điều xung quanh đi sang nào con đã đầy được rồi thì phải cái mà chỉ liên liên này
ꯍꯣꯏꯅꯦ ꯌꯦꯡꯅ ꯂꯩꯕꯁꯤꯗꯤ ꯐꯣꯇꯣ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦ ꯅꯍꯥꯟꯅ ꯁꯦꯝꯖꯔꯒ ꯍꯥꯏꯗꯤ ꯁꯤ ꯃꯇꯝꯗ ꯈꯔ ꯃꯤ ꯃꯤ ꯑꯃꯕꯨ ꯂꯩꯇ꯭ꯔꯦ ꯂꯣꯏ ꯖꯤꯔꯣꯗ ꯂꯩ ꯉꯥꯛꯇꯪ ꯂꯩꯔꯒꯨꯝ ꯅꯧꯅ ꯊꯥꯎ ꯅꯧꯅ ꯊꯥꯔꯒꯅꯦ ꯑꯃꯨꯛꯀ ꯑꯃꯨꯛ ꯑꯅꯧꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯗꯣ ꯑꯗꯨꯒꯩꯗꯤ ꯀꯥꯕꯅꯦꯕ ꯆꯪꯕꯅꯤ ꯁꯤꯗ ꯈꯔ ꯗꯥꯎꯟ ꯇꯧꯕꯅꯤ ꯁꯥꯡꯉꯤ ꯁꯥꯡꯉꯤꯌꯦ ꯐꯩꯌꯦꯗꯣ ꯅꯣꯏ ꯏꯪꯕꯁꯦ ꯐꯅꯗꯨꯝ ꯅꯨꯡꯉꯥꯏ ꯏꯪꯕꯁꯦ ꯐꯅꯗꯨꯝ ꯅꯨꯡꯉꯥꯏꯔꯦꯕ ꯃꯤ ꯉꯥꯛꯇꯪ ꯂꯩꯖꯕ ꯇꯥꯕ ꯃꯤꯁꯦ ꯑꯄꯤꯛꯄꯗ ꯃꯤ ꯆꯅꯤ ꯆꯍꯨꯝꯗ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏ ꯇꯨꯝꯅꯤꯡꯉꯦ ꯅꯪ ꯑꯩ ꯃꯣꯕꯥꯏꯜ ꯆꯥꯔꯖꯔ ꯑꯝꯇ ꯄꯨꯕꯤꯔꯛꯎꯅ ꯑꯝꯇ ꯆꯠꯂꯨꯆꯣ ꯑꯗꯣꯝꯗ ꯅꯣꯏ ꯏꯕꯥꯏꯁꯨ ꯂꯥꯛꯑꯦ ꯏꯕꯥꯏ ꯁꯨꯅꯤꯜ ꯃꯤꯅ ꯂꯩꯔꯗꯤ ꯑꯃꯨꯛꯇꯪ ꯈꯪꯍꯜꯍꯧꯗꯅ ꯂꯩꯌꯦꯅ ꯋꯥ ꯉꯥꯡꯉꯛꯎ ꯋꯥ ꯑꯉꯥꯡꯗꯤ ꯉꯥꯡꯉꯛꯎ ꯌꯥꯔꯣꯏ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯔꯛꯎꯅꯦ ꯁꯤꯒ ꯀꯃꯥꯏꯅ ꯃꯦꯁꯦꯖ ꯎꯗꯣꯏꯅꯣ ꯃꯦꯁꯦꯖ ꯂꯥꯛꯀꯅꯤ ꯑꯗꯨꯝ ꯈꯪꯉꯅꯤ ꯂꯩꯔꯝꯃꯤꯁꯤꯗꯤ ꯗ ꯇꯥꯏꯒꯔ ꯔꯤꯑꯦꯛꯁꯟ ꯀꯥꯏ 3000ꯗꯒꯤ ꯁ꯭ꯇꯥꯔꯇꯤꯡ ꯃꯥꯅ ꯍꯥꯟꯅ ꯃꯦꯁꯦꯖꯀ ꯊꯥ ꯂꯩꯔꯝꯃꯤ ꯁꯤꯒ ꯋꯥ ꯉꯥꯡꯕꯁꯨ ꯇꯥꯗꯦ ꯃꯥꯅ ꯉꯥꯡꯕ ꯇꯥꯔꯣꯏꯌꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣ ꯀꯥꯏ ꯀꯣꯃꯦꯟ ꯀꯥꯏꯗ ꯄꯥꯗꯣꯏꯕ ꯂꯥꯟꯊꯣꯛꯐꯝ ꯏꯕꯅꯤꯅꯦ ꯅꯪꯅ 2.5 ꯍꯥꯏ ꯃꯥꯅ 3,000 ꯍꯥꯏꯔꯤ 2.5 ꯅꯠꯇꯦ 2,900 ꯈ꯭ꯋꯥꯏ ꯑꯂꯤꯛꯄꯅꯤ ꯑꯗꯨꯗꯣ 3ꯗꯤ ꯂꯧꯏ ꯅꯨꯃꯤ ꯄꯨꯝꯅꯃꯛꯇ ꯑꯗꯣ ꯑꯗꯨꯝ ꯌꯥꯝꯅ ꯃꯁꯝ ꯂꯤꯛꯄ ꯃꯤ ꯂꯩꯗꯅ ꯑꯗꯨ 2,900 ꯑꯗꯨꯝ ꯂꯧꯕꯤꯌꯦꯕ ꯑꯩꯒꯤꯗꯤ ꯍꯦꯟꯖꯟꯅꯗꯤ ꯏꯍꯦ ꯇꯧꯅꯤꯡꯉꯤꯔꯣ ꯑꯩ ꯀꯩꯅꯣꯒ ꯇꯧꯅꯦ ꯏꯁꯇ꯭ꯔꯦꯅꯤꯡꯒ ꯇꯧꯅꯦ ꯅꯪ ꯅꯁꯝ ꯑꯩ ꯏꯁꯇ꯭ꯔꯦꯠ ꯏꯁꯇ꯭ꯔꯦꯠ ꯇꯧꯔꯣꯏ ꯏꯁꯇ꯭ꯔꯦꯠ ꯇꯧꯔꯣꯏꯗꯤ ꯑꯩ ꯑꯦꯝꯇ ꯇꯤꯡꯕꯁꯦ ꯀꯩꯗꯧꯗꯧꯔꯤ ꯑꯩ ꯁ꯭ꯃꯨꯠꯅꯤꯡ ꯇꯧꯅꯤꯡꯉꯤꯕ ꯄꯩꯁꯥꯁꯨ ꯌꯥꯝ ꯇꯥꯡꯕꯗ ꯇꯧ ꯄꯩꯁꯥꯗꯤ ꯅꯪꯅ ꯇꯥꯟꯗꯣꯏꯅꯤ ꯅꯪꯅ ꯄꯤꯗꯣꯏꯅꯤ ꯑꯩ ꯄꯩꯁꯥ ꯆꯪꯉꯛꯑꯒ ꯑꯩꯅ ꯀꯔꯤ ꯍꯥꯏ ꯀꯦꯁꯨ ꯀꯦꯗꯦ ꯉꯁꯥꯏꯗꯩ ꯉꯍꯥꯟꯗꯩ ꯀꯦꯕꯔꯅꯦ ꯀꯅꯥ ꯍꯟꯗꯛꯇꯅꯤ ꯅꯪ ꯄꯥꯔꯂꯔ ꯆꯪꯉꯛꯏꯁꯦ ꯉꯍꯥꯟꯗꯩ ꯄꯤꯁꯨꯝ ꯐꯣꯏꯕ ꯂꯨꯄꯥ 50ꯒꯤ ꯆꯠꯂꯝꯒ ꯑꯗꯨꯅ ꯌꯥꯕ꯭ꯔꯅꯦ ꯃꯄꯥꯟꯒꯤ ꯃꯤꯁꯤꯡꯅ ꯇꯧꯔꯤꯁꯦ ꯃꯇꯨ ꯄꯨꯔꯒ ꯂꯤꯁꯤꯡ ꯂꯥꯛ ꯊꯥꯗꯔꯤꯅꯤ ꯑꯗꯨꯗꯣ ꯉꯁꯤ ꯑꯩꯅ ꯁꯤꯗ ꯆꯠꯀꯅꯤ ꯍꯥꯏꯗꯕ ꯍꯥꯏꯕ ꯑꯩ ꯃꯉꯣꯟ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯕ ꯉꯥꯏꯈꯣꯅꯦ ꯑꯩꯅ ꯄꯥꯔꯂꯔꯗ ꯆꯠꯅ ꯀꯦꯕ ꯍꯥꯏꯁꯦ ꯅꯪ ꯎꯈ꯭ꯔꯕ ꯑꯩꯅ ꯍꯥꯏꯕ ꯑꯩ ꯅꯠꯇꯦ ꯅꯣꯏ ꯍꯥꯡꯉꯩꯁꯤꯁꯨ ꯆꯍꯤ ꯀꯌꯥꯗꯤ ꯐꯖꯜꯂꯦ ꯑꯩꯅ ꯂꯥꯛꯄ꯭ꯔꯅꯦ ꯁꯝ ꯀꯛꯄ ꯈꯪꯗꯦ ꯀꯩ ꯈꯪꯗꯦ ꯇꯧꯗꯦ ꯑꯩ ꯌꯥꯝꯁꯨ ꯀꯛꯇꯦ ꯍꯥꯏꯕ ꯑꯩ ꯍꯥꯏꯕ ꯄꯤꯁꯨꯝ ꯈꯔ ꯕꯣꯔꯤꯁꯤꯗꯅꯦ ꯑꯗꯣ ꯃꯥꯅꯅꯦ ꯏꯁ ꯅꯁꯤ ꯄꯩꯁꯥ ꯂꯩꯇꯦ ꯑꯩꯗꯤ ꯄꯤꯁꯨꯝ ꯈꯔ ꯆꯣꯡꯍꯜꯂꯨ ꯍꯥꯏ ꯑꯗꯨꯒ ꯗꯥꯒꯥꯏ ꯉꯥꯡꯉꯤꯁꯤꯗꯤ ꯈꯪꯕ ꯑꯩꯅ ꯉꯁꯤ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩ ꯁꯝꯁꯦ ꯖꯥꯃꯟꯗꯗꯅ ꯍꯥꯏꯔꯕꯅꯦ ꯑꯩꯒꯤ ꯁꯝꯁꯦ ꯑꯩꯅ ꯍꯥꯏꯕ टाइगर रिएक्शन काय दुसरं की ꯃꯤ ꯃꯇꯨꯁꯤꯡꯅ ꯀꯔꯤꯝ ꯀꯦꯅꯤꯡꯉꯣꯏ ꯃꯃꯥꯏꯗꯨꯅ ꯃꯍꯤꯡ ꯀꯥꯔꯅꯤ ꯈꯪꯉꯕ ꯑꯗꯨꯒ ꯑꯩꯗꯤ ꯁꯅꯥ ꯁꯥꯕ ꯃꯣꯏꯒꯤ ꯑꯦꯝ ꯁꯅꯥꯗꯅꯤ ꯁꯥꯗꯣꯏꯁꯦ ꯇꯤꯡꯍꯜꯂ ꯖꯣꯝꯖꯟ के बने सुरता
ꯇꯥꯏꯅ ꯁꯨꯃꯥꯏꯅ ꯁꯤ ꯇꯥꯏꯅ ꯍꯧꯖꯤꯛꯀꯤ ꯗꯥꯏꯂꯣꯛ ꯎꯝ ꯍꯧꯖꯤꯛꯀꯤ ꯗꯥꯏꯂꯣꯛꯇꯣꯕ ꯀꯩ ꯁꯤꯗꯣꯔꯤꯒꯦ ꯅꯚꯥꯏ ꯆꯦꯇꯣ ꯃꯆꯥꯗꯤ ꯀꯦꯕꯗ ꯌꯥꯝ ꯄꯥꯝꯃꯤꯌꯦ ꯃꯤ ꯂꯩꯁꯥꯔꯤꯉꯩꯗꯩ ꯃꯃꯥꯅ ꯃꯁꯝꯗꯣ ꯃꯥꯅ ꯇꯤꯡꯈꯠꯇꯅ ꯑꯉꯥꯡꯕ ꯇꯩꯁꯜꯂꯛꯑꯦ ꯑꯆꯧꯒ ꯃꯥꯒ ꯍꯧꯅꯔꯒ ꯑꯗꯨꯒꯩꯗꯤ ꯃꯃꯥꯅ ꯍꯧꯖꯤꯛꯃꯛ ꯑꯃꯨꯕ ꯑꯣꯏꯍꯜꯂ ꯄꯨꯔꯛꯑꯣ ꯃꯃꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯑꯗꯨꯒꯤ ꯑꯃꯨꯕ ꯑꯃ ꯇꯩꯁꯟꯈ꯭ꯔꯦ ꯃꯣꯅꯣ ꯀꯦꯕ ꯃꯥ ꯀꯦꯕꯗ ꯌꯥꯝ ꯄꯥꯝꯃꯦ ꯑꯃꯨꯛꯀ ꯊꯂꯅ ꯍꯜꯂ ꯆꯪꯁꯤꯔꯝꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯪꯁꯤ ꯒꯥꯏꯗ ꯇꯧꯕ ꯃꯇꯝꯗ ꯀꯩꯅꯣꯁꯦ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯑꯣꯟꯊꯣꯛꯑꯒ ꯀꯩꯅꯣ